Paksadembam Uibamar Uibapau Kara update Togzare. India की सिक्योरिटी दा अकाई बथो कथब थवंग अमदा सथारोय श्रीलंकान फॉरेन मिनिस्टर इंडिया की ओइबा सिक्योरिटी दा अकाई बथो कथब थवंग अमदा इदा लेवागा सिना सथारोय आइना श्रीलंका की फॉरेन मिनिस्टर मम अली साबरी दा फंगदोखरे हौगिबा सहीदा चाइना की सर्वेलेंस बेसल अमना श्रीलंका की हावन टोटो पोर्ट थोंग्रब मतुंग इंडिया मदि श्रीलंका की मरक्ता लैनरिबा मरी असि फाजिलक्तबा फिबमदा लैरुरबने श्रीलंका की फॉरेन मिनिस्टर ने इंडिया बु इथा लेबाक असigi इकोनॉमिक क्राइसिस मायoknaba matamda इथा लेबाक asiba mateng paknaba lawkiba thawdang adu bathagatke magi government na india की हेन नक्सनबा मरी थमदना नेशनल करेंसी पेमेंट की लेरिबा वाथोक sandainana पुरकनबगे वाफम आउदोकपा याउन इकोनॉमी की ओइना सोदरिबासी फगदना होनबदा इंडिया का खुसमनदना थबक पाइखत मिनगने श्रीलंका की गवर्नमेंट तमिल माइनॉरिटी सिंगदा साथी सिननब होनरिबा असigi matangdaso wafam kya ama phangdoke haukiba sahi की मार्च मे अमदि जुलाई की मतमगा चांगदमनदुना यंगिबदा श्रीलंका की लेरिबा पॉइजन असि हेना फगतबा फिबम अमदा लागले अथवा मसी तंगाई फदना हेना कन होनबा मथौ तारे श्रीलंका की लेरिबा फिबम के रिकवरी स्टेज असि तंगदु लेताबा फिबम अमा ओइबा आरिकोबर अमदि ग्रोथ स्टेज अहम असिने अथवा अखोइना सेल थुमगी लमदा तंग ताबा फिबम अमा लेहनदबगी सरुगदुदि मफुंगबाना पांगथोकपा ngamle हाइना खल्ले मसिगी मतुंगदा अखोइना रिकवर अमदि ग्रोथ लमदा फिबम फगदनबा होनगनी टूरिज्म की फिबम सु फगलपा ngamle एक्सपोर्ट तोबगी सांग हेंगलक्तुना इंपोर्ट तोबगी सांग कथरे अतोप लेबाकता लेरिबा श्रीलंकान सिंगना नॉर्मल सेनेंद सेल थाबा हौरे मसी हौकिबा था अनिगी मतम असिगी मनुंगदा अहान बोइरे फॉरेन करेंसी की टर्म की पेमेंट बैलेंस ओहनबा ngamle अमदि रुपीस की वैल्यू असि हौकिबा था 39 की मतम असिदा हेना फाबा सांग अमदा हंतबा ngamle हौजिदि श्रीलंका दा ओरिबा फिबम असि तपना तपना फगलपा ngamle मसी ओरे हाइदुना अखोइना कोंथोकवा याबदि नत्रे हौजिक लेबाक असि इकोनॉमिक क्राइसिस मायoknariba असने मरम ओरगा रिफॉर्म की खोंतांग काय पाइखलकलिबा असिदा मियामना पामदबदि ओरि अदबो अखोइना लेबाक असि मियाम के ई पाव फावदोक फजिल तौनरगा अवब के खांगबा तारगासु तुंगदा लेबाक असि सेटमेलोंगी फिबम असि फगदननबा होनमिनसि आइबो वाफम थमले नॉर्थ कोरिया ना यूएस बो इंटरनेशनल आर्म कंट्रोल सिस्टम कोलैप्स ओहली मराल सीक्रे नॉर्थ कोरिया ना यूएस बो इंटरनेशनल आर्म कंट्रोल सिस्टम कोलैप्स ओहली हाइड मराल सीखी पगलोइना रीजन असिदा पावर बैलेंस ओहननबगी पाखुम मोइना लेबाक असिना न्यूक्लियर खुलाई साबनी हाबेको वाफम फंगदोखरे नॉर्थ कोरियन पेनिनसुला असि ख्वादगी चावबा पाउडर के ओइबगलोइना यूनाइटेड स्टेट्स अमदि मसिगी खोंगपुरोइसिना मिलिटरी की स्कीम एक्सपांशन तहलक्तुना वार पेरिस बिल अमा ऑनथोरकले हाइना नॉर्थ कोरिया की फॉरेन मिनिस्ट्री की माइकेदगी पिखिबा स्टेटमेंट अमना हाइरे हंदक साउथ कोरिया अमदि जापान की माइकेदगी यूनाइटेड स्टेट्स का लोइना मिलिटरी की मपांगल साकननबा थौरांग अमा उथोरकले यूएस की तुंग इंदुना चलिबसिना खुदोंग थिनाई ओइबा लाइन की पंखै अदु लांथोरकले मसे अखोइना कैदोंगैदसु खक्तुमिना खांजिनदुना लैरोय यूनाइटेड स्टेट्स अमदि साउथ कोरिया की माइकेदगी लाउथोरकिबो वफमदा मखोइना मार्च की तांग 13 दगी कोलुमदोय फावदा असोबा मिलिटरी एक्सरसाइज अमा पांगथोकनबा थौरांग तौरे मसी मरुएना एलाई असना नॉर्थ कोरिया की माइकेदगी मरम सादना कायहौरकपा मतमदा ngakthoknanabagidamagta sathaba sem sabagi thaurangne नॉर्थ कोरिया नदी यूएस अमदि साउथ कोरिया ना पांगथोकलिबा जॉइंट मिलिटरी एक्सरसाइज अदु यंगथेबगी ओइबा थौंग अमने नॉर्थ कोरिया दा लंदासिननबगीदमक्ता रिहार्सल तौबो ओइना एक्सरसाइज अदु पांगथोकपने कोरियन पेनिनसुला दा थोरकपा क्राइसिस सिंग थेंगनब होनबदा सेम साबु ओइना हौकिबा सही मंगागी मतम असिदा ख्वाइदगी चावबु ओइना यूएस अमदि साउथ कोरियन अहानबा स्प्रिंग फील्ड एक्सरसाइज पांगथोकलगने हाइना लाउथोकरबने फ्रेड सिल आइना मिंथोनबा एक्सरसाइज असिदा मार्च की तांग 13 दगी हौरगा नमित 13 नि सुमना पांगथोकदौरिबनी साउथ कोरिया की जॉइंट चिफ्स ऑफ स्टाफ की माइकेदगी फंगदोखरे मासी एलाई अनिसिगी मरक्ता ख्वाइदगी चावना मतम सांगना पांगथोकपा एक्सरसाइज अमसु ओइरगनी हना साउथ कोरिया की मीडिया की माइकेदगी फंगदोखरे नकलमरोमदा इंडियन आर्मी ना जेट पैक स्क्विड दा मियंग थंबा हौरगले चाइना अमदि पाकिस्तान के लोनबा अकनबा उंखनबा फिबम लैबा इंटरसेल बॉर्डर एरियास ना मियंग थमदना इंडियन आर्मी की माइकेदगी ब्रिटिश कंपनी ग्रेविटी इंडस्ट्रीज दा फुथोकपा जेट पैक स्क्विसिंग सिनबा यागद्रा हाबदो मियंग थंबा हौरगले आरबा जेट पैक स्क्विसिंग असे सिनबगी मतंगदा आग्रादा लैबा इंडियन आर्मी एयरबोर्न ट्रेनिंग स्कूल दा डेमोन्स्ट्रेशन अमसु पांगथोकरे इंडियन आर्मी ना मियंग थमलिबा
Jetpack suit se yamna advance oiba technology na yomlaba jacket makhalabane. Arpa jacket pack asida sakti leba engine aptuna lanmi amana magna apam mapam amada paiduna satpayaba makalgi jetpack singne. Jetpack asibu pudhokliba Gravity Industries ki founder Richard Browning ki maikadagi India Army da jetpack system asisinaduna ising mathakta madhe. Ahambal lampak mathakta madawkramna paiduna satkani habdu demonstration tawduna hodke. Larmin asika mamakal gi jetpack da miyang thamlakliba asi kilometer ising hom sama sangbal line of control paringda surveillance satabada hiana khodong sahana nabane. Auki balising ani kun gi metha da Ladakh da India amri China gi lanmi sing ungkhan khiba adugi patung China ga tainaba ngamkhai paringda ungkhan bagi phibam ngasi su laire. Indian Army ki maikadagi sahi asigi January kun ga mari da jetpack squid faba makal gi nifu ga nifal laina da thabak sing paikat bahaugi har jetpack asigi arumba asi kesi nifune. Jetpack asisin aduna pungda kilometer yang kai jangda larmi amana paidna satpai khodong chaba layane. Aduba jetpack asigi arumba puba ngamba capacity asi kesi marfu ki makani aduga menanipan ki manung meter lising hom pawbo wangna paidna satpa ngamme. Larmi ki maikadagi jetpack asi singi awang mafam sing amadi ising nongset ki condition khudimakta sinaba yabu oigadabani aibo wafam sing company ki mihut sing da khangan khibal aire. Athubada larmi na jetpack sing asi sinarakba yari haire. Hong Kong gi skyscraper da paksana maisak bagi thodok thokre asoga pandi yaudre. Hong Kong city gi mai magdada leiba hauji kana semgat sakat bagi thabak satariba skyscraper amada paksana maisak bagi thodok thokre. Mafamadu da maisak pada arangba maingal amadi awba pokhai bagi makhol sing paksana taki aina Hong Kong authority gi maikai dagi phangdorakre. AFP journalist na thodok adu akteng na uho bagi paudam thamladuna hai skyscraper adugi concrete wall sing adu maisak bagi amoba maikuna pungmu muhanke. Sem sabagi thabak sathariba na mafam adu da leiba wa amadi traffic lane sing building adugi akoi bada yomsinduna ngasi irai nomit ki anganba yukdagi paksana maisak bahaurakibane. Tawdong adugi matungda Hong Kong municipal workers in the building adugi akoi bada leiba lambi sing sengtopagi thabak pangthokna ba uki hari. Hong Kong official na phongdorak pada mayadu city adugi ava front leiba semsa Tui dagi ngasi ayuk pung nipan makairum tarak pada maya horaki bani. Maya do mafung pana laksin na dabo kona pada pung mapalom sangki hari. Hong Kong authority na makata na phongdorak pada maisak liba mafum adugi major section oriba Nathan Road ki maru oiba mafum sing maisak pa adu da sandoraki. Lambi asi Hong Kong city ki oina di pot puthuk pusin ki lifeline oriba lambi ni lambi asi traffic disruption leiba na kudak tagi thingsin kre hari. Yen Mavin township da recha taduna misamari harkre. Auki biyum sagasa namiki ayukda Yen Mavin Administrative Center dagi nongsolom da kilometer nipalom chalaga leiba kone community da Myanmar gi military singna sathaba red amada masagi fibam da maram oiduna sathok sasin gamdrapap miyu mari Myanmar lanmisna hatpikre aina kone gi miyoi amana Myanmar nauda paudam lagre. Myanmar lanmisna akan ba red chatharakpa matamda hariba miyoi mari asi kanna satpa amadi sienba ngamdabage masagi fibam soinai bana maram oiduna sienba ngamdabagi fibam atuda lanmising aduna anak parents lagi nong maina kaptuna atok pikibane. Makoy na kanbadati lanmising aduna masa solaba soinai rabam miyoi sing adu kaidong nongda hapiroi makoy na kone beles aduda mi leitabagi kudong chaba lauraga luttauba loiraba matungda hangi gani hana khalambani adubo makoy na luttauraba matungda miyoi mari adu nongsi leitana yamna nakpa mafamdagi nong maina kaptuna atok pirambani hairi. Pakistan ki Punjab Assembly ki election April 19 da pangthoklagani President Albi. Pakistan ki Punjab province ki election April 19 da pangthoklagani and President Arif Alvi ni irai numit da lakthokre. President na lakthoktungi pung khara ki mamangda leibak asigi top electoral body na sovereign court ki yathang matungi na mekhal pangthokna da bagi numit mangonda serola mathadu na suggest tawke. Election Commission of Pakistan na propose tawba na missing khanaraba matungda Alvi na firebadu lauki and President ki office na hairi. Punjab Provincial Assembly ki general election 2023 ki April 19 Namajin nimita pangthoklagani and President Dr. Arif Alvi na lakthokre and President ki office na duida da ike. Irai numit ki angan bada Pakistan ki election commission na Alvi da thaba serol amada Punjab Provincial Assembly ki election April 19 amasung May 8 ki marakta pangthokna da barekaman tawke. Naminini ki mamangda Supreme Court na Punjab amasung Khyber Fakhtun kuwa Assembly singi election numit marfudra niki manungda pangthokadabani hana yatang piki Adumo nama kudong charoi daba leirabadi numit marfudrani asidagi
khara hendo khenjin tawraga election commission of Pakistan da election numit te paki airport Supreme Court na piki ana dot newspaper da report tawke President Alvi amasong Khyber Pakhtunkhwa kuwa gi governor na mathang sit na Punjab amasong Khyber Pakhtunkhwa assembly singi mifam pangthokadaba numit sing election commission of Pakistan ga taraga lepkadabani ana Supreme Court na yathang piki Punjab amasong Khyber Pakhtunkhwa assembly sing mathang sit na January Taragamari amasong January taragani fan the dissolve tawki amasong logi makada election sing assembly sing dissolve tawkraba matung namit marfudra niki manungda pangthokadabani Political party sing ki marakta yetnaba leibadagi election ki namit lakthokpada thinthaki party sing yetnabadagi Supreme Court yauraki amasong election sing namit khara thintharabasu masagi pangthokpom thokpa matamgi manungda pangthokadabani haina order piki Prime Minister Phamdagi lakthokkiba Imran Khan ki Pakistan Tehreek-e-Insaf PTI party ki lusingba amoriba Minister Mahmud Khan na Khyber Pakhtunkhwa assembly dissolve taunanaba haijabada Governor Haji Ghulam Ali na ahwa fikraba matung province asigi assembly dissolve tawkibani Nobel Peace Prize pangkraba Belarus gi top human rights advocate sahitara jelda leibagi charak pikre Belarus ki top human rights advocate amasung 2022 gi Nobel Peace Prize winner singi manungda amo oikiba Ales Bialyatsky irai numita Belarus ki court amana sahitara jelda leibagi charak pikre Bialyatsky amasong Biasna Human Rights Center gi makok thongba lusingba ahom Public order thuai bathabak singda sel thadaba amasong lona yadaba mongda pochai puthok pusin tawbagi mara leire hana kona lauk thokre haina Biasna irai numita report tawki Berian Chen Stefano Bisbo sahimapan jendal leibagi charak piki Ulazimir Lakovic amasong Dimitri Sala Ayubo matang sina sahitariat amasong Nifan jendal leibagi charak piki President Alexander Lukashenko 2020 gi election da maifaktuna atop patam amag pai hi mikhala tu ke mukta khongjang mayam sangsin khraba matungda Bialyatsky amasong magi mateng pangpasing phaki amasong jail da thamke Sala Ayuti fa panang ringai Belarus thadoki irai numita mahakwa charak pikibadu masa yaudana Ana Soviet Werampal Lebagas Lising Amagas Ampan Marfudra Maridagi Haina Humna Palakiba Lukashenko Nam Haki Mayukta Kongjang Changsin Basing Butam Tiba Mong Nam Thaki Maki Mukta Sangsin Kiba Kongjang Sing Adu Lebagasegi History da Kwadigi Chauba Kongjang Waike Police na Miyo Lising Kuntra Mga Hena Faki Amasung Lising Kaya Foke Baumi Sing Sanghan Duna Satagiba Trial Manungda Masagi Chahi Humpu Suraba Bialyatsky Amasung Magi Kangpu Courtroom da Sarang Amagi Manungda Faraga Thamki Makoi faraba matung thakun gar mathoi jail da leirakhi Belarus ki state news agency Beltan idai numita thagalakpa courtroom ki photo singda amu visual setpa Bialyatsky masa ngamdaba mali adobo ingtapna okhe activist mari magna makoi maran leite haike haina verdict matungda biasnan haike maitha ki ba West Bengal town sagatuna chatpa Israeli ki khongjat army le thingre Sayawala gulakpada radical Jewish settlers sing na may thakiba Palestinian town amada solidarity utpa oina khongsadama chananaba honakiba Israeli left wing activist sa kaya Israel gi lami sing na stan grenade sing kapsin dona thingre ana khongjang sangsin basina phangdokre Israel gi lami sing na yamrabada khongjang sangsin ba amiyo ani laimai da namdona phaki makoi bangaksam da khu una namlaga ngai fajilaga thamki ana activist sing na phangdoki Israeli rights organization singi activist sing haiki Kongjang Sangsin basing purak babasing occupied West Bengal awara town manungda lanmi sing amasung border policemen sing na thingke awara town nomachin nimita Jewish settlers sing na mai thake Standing together cover group ki seli abena phangdor ki phagi matungina lanmi sing Kongjang Sangsin ba yamrabada ani laimai da namduna thamke makoi bakau ki amasung makot punchin ki kona makoi ani thadoki Israel gi army na kodaki oida wafam amata phangdor ki de Thang amasung nomai paiba khara yauna settler cha kyana nomai jinimita hawara da sangsin ki amasung yum mayam mai thaki anak pada Israeli masin manau ani nomai na kaplaga har kraba batung settler sing irang hawra khibani miam gi irang adu da Palestinian amasege irai numita miyo samanga khara yana ayam bana sahi jamlaba nupa amasung nupi sing jiu amasung Arab citizen anima solidarity gi sign amasung Palestinian Piran sing paiduna basing daki kum tharaki amasung army gi order sing thawaidaba hawara tamna highway laki makoi basawgutuna motor thowa Palestinian singna Hong Kong ki khongjang jangsin ki basingna no to occupation amasung and Jewish hain lauki
Makoy santi oiba khongjang thingna pa thajilakpa police amasong lami mayok naduna makoina hawarada thodok thokpa matam aduda nakhoi kadaida leiki haina lawki makoina hariba adu athingba yaudana amasong sairak pidana hawarada tawkiba edek pone Ukraine da rocket sing pi haibagi matangda sengdokna ba Serbia da Russia na khangan khre Russia ga lantengna ba Serbia na Ukraine da rocket lising ke api khre aiwa report sing ki matangda official oina sengdorna ba Russia na khangan khre Russia की फॉरेन मिनिस्ट्री की स्पोक्समैन मारिया जाखरोवा ने रिपोर्टिंग अदुगी मतंगदा साथी नुंगनांग बा फोंगदोकी रिपोर्टिंग अदु प्रो गवर्नमेंट रशियन मीडिया न ममंग थादा यान हना फोंकी सर्बिया रूसिया के पुन्ना सतमिनबा लेबागा मने पावसी की मखाता भ एको यंगसिली अना जाखरोवा न सगोलसेन नमित की अथेंगबदा रूसिया की फॉरेन मिनिस्ट्री की वेबसाइट थागतबा सेरुल मदा फोंगदोकी यूक्रेन द कुलाई फिसन बासी सर्बिया अमसुंग रूसिया की मरी सिंगदा साथी ब वंग अमनी हना महंग मखाता न फोंगदोकी मीडिया के रिपोर्ट सिंह की सर्बिया की स्टेप आर्म फैक्ट्री अमन हंदक यूक्रेनियन अमसों रशियन आर्म फोर्स अनिमगना सिनबक ग्रेट मल्टीपल लॉकेल लॉन्चर सिंगिदमक मिसाइल लिसिंग हम समंग खरा हेन पीखरे 122 mm की रॉकेट सिंह अदु टार्की अमसों स्लोवेकिया पावरग यूक्रेन द फोकी हाइरे सर्बिया की डिफेंस मिनिस्टर मिलोस बोसे बिगना मागी लेपाकना यूक्रेन द मिसाइल सिंह योन की हाइपर रिपोर्ट सिंह यानिंग द फोंगदोकी अदुबो मिसाइल सिंह अदु अहम सब पार्टी मगी खुथांग द मफम अदु द थोंगबो ओरम बयाई हाइके Private companies na ahum chupa lebak singi kaithel singda khulai sing adu leiraga atai lebak singda leiba atai company singda yolabadi maduda Serbia na haningai leitana kari amata leide adubo madu international trade ni hanamana phongdoke Serbia Europe ta Moscow gi mari khwadagi faba misang ne lebagari gi marta puari leiding amasung nat ki oiba mari leinai Serbia gi province oiramba noksuk ki mateng loraga lising ani nifan da baning tamba lebak oire hana lauthokiba Kosovo Serbia na lebaga segi lamni hana claim tawbada Russia na sawale masigi matakta Ukraine kudum channa ba Russia na landa bagi wahuda Moscow gi matakta athing basing thamo abada Serbia na yada duna leiri bane Pakistan gi sel thongi crisis ka mari leina na China na sakolaba lebak amabu maral sikre US da khut thinduna maran si bagi mongda Chinese Foreign Ministry gi spokesperson amana haikre madudi tangdang ba sakolaba lebak amagi sel thongi policy sing maram oituna Pakistan jawna sakolagliba lebak yana Sel tunggi kudong sada ba madi aruba phibom kaya mayok narak libane spokesperson asin Pakistan ki economic amasong social development da thaganingai oiba thaudang amaloba ngamna ba party punamana punna hona minaba appeal tawki regular briefing amada hanglakiba awang amaki paukom piraduna spokesperson maukning da wapamasi phangdokibane manai ki madudi nongsuk nomna lucingba commercial creditor sing amasong multi lateral financial institution singna sakolakliba lebak singi basic creditor sing oike Crisis kia mayuk nari pa Pakistan ki economic amasong social development pandam ga chanana sana ba tawtang loba ngamna da party pun amana pun huan minana pa mahna pel tawke maugi matungina China amasong Pakistan wanungai pun magda amaga naksinana cooperation pinari pa partner singni amasong kwadagi hena naksina pa marup singni thawdo wathok amadi crisis kia da lebak anina amana apu sawgana ke mauna makata radon haiki China na matam pumbada Pakistan ki economic amasong financial cooperation pinatuna laki bagaloina Pakistan ba sel thongi growth lep da fagadan ba lebaga sagi miam gi hingna bagi lambi fagadan ba amadi ningtamna sakut bagi phibam phangana ba hona ba mateng pangle Ukraine gi isu gi matang da China gi poison di fazai amadi bipung kudi mangna yana ga da oi haina mahana phangdoke Lebanon gi refugee camp da nomai kapna ba da miyoi ama sire tare chokle Lebanon gi khathang ba saruk da leiba refugee camp amada thoki ba nomai kapna bagi thogdok amada miyoi ama sigre amasung atai Tarung na so kapan nangle an local media report sing haire National News Agency report matung ina saida da leba Palestinian refugee camp amu oriba al hilwe camp da kuthok na khiba adu isam cham namarai yena badagi hau khibane amaga magi yena rambadagi mamai tang da party sing barakta nongmai kap na rakhibane misi mina sing thok padana ta refugee camp adu da kuthok na rakhiba adu da kar amasung dukan kya so amanga ta thoki yum sakai sagi thokdok adu namit asigi hing tumina leikhiba matung Matangi numit sakol sen gi eukta makasa tharake security conditions sing amasung nomai kapna bagi thokdok sing palladuna UN Relief and Works Agency for Palestinian Refugees in the Near East UNRWA na salaiba NL Halwe Kemda Laiba School sing sakol sinumit thonglon ke maduga naknaba school sing amasung university sing na mairoi sing gi safety gi yengduna sakol sinumit thonglon nakhi ana UNRWA gi statement amana phongdoke Local media reports sing patungina Palestinian faction kiana kuthong naba adu da mai onsinarake Amarom da Lebanon da leiba Palestinian ambassador Ashraf Davana nakal ani ki marakta mediation ki thabak chathana ba hona ki haire
NASA SpaceX crew taruk pung ama pantharuba matungda ISS da aso engam yaudana thongkre. NASA SpaceX ki crew astronaut taruk pung kunga taruki oiba khongsadamagi matung irai numita International Space Station ISS da aso engam yaudana thongkre. Endeavour aina mingthon ba SpaceX Dragon adu NASA ki astronaut sing Stephen Bowen amadi Woody Obuka loinana UAE ki astronaut Sutang Almiyadi amasung Roscosmos ki astronaut Andre Fethiet puduna International Space Station yauna na papung kunga daruki khongsad amagi matong irai numit ki IST pung 12:10 PM taba matamda complex aduga samdaba ngamke NASA SpaceX ki crew members sing aso engam yautana Space Station da thunglare magoiba NASA na harau tayamba phongdokre an US ki Space Agency asna Twitter post amada panke madugi matang da mamang da ISS na Twitter mada SpaceX amadi NASA ki crew taruki mission adu ngasi schedule ki mak oina da lakhiba orabasu Dragon da do king hook sensor gi aso engam aso era karana baram oiduna pung amarom zon thage Russia ki lanmi sin da tha kya chupna lantheng na ba matung tarakpada Ukraine ki Bakhmut city lausin ki ba yana leire Russia ki lanmi amadi mercenary group Wagner Ukraine ki Bakhmut city tamna sanction ki ba loina Bom top lep tana kapsin dona landa siliba asina maram oraga city ase lausin kiba yana leire ana official report amagi matungina phangdokle Russia ki Wagner private army ki khena phangdokibada city ase paksna amanga ta thokle haukiba tha tare ki matamasida Russia na Bakhmut city asibo lausin na bo khona dona lakhibane haujiti Russia ki lanmi sina city ase question dona thamkiba ga loinana Ukraine ki lanmi sina thokina pa lambi amaka tamak phali haire Bakhmut ki nongsuk thang bada leiba lambi ama Russia ki lanmi sina pom kapsin dona attack zathari masi maruwina Ukraine ki lanmi sing aduna city aduna ki satkiba amati thorakpa thingnana ba satharakpa thawung oigani haire Bakhmut city manak nangna leiba Kromo town da saba thong amasu Russia ki teng sing na pom kapsin dona thogai khre Ukraine ki lanmi sina amanga da thokla lambi adu semjinna ba khona ba loinana ahenba drop sina front line tamna sangsilagle Ukraine city adu thadopagi wafam di laitre lambi da kutok na pagi thaudok singsu chatare Ukraine ki lanmi sina city adu ngaktok na pagi damakta noksu thambal lamdam ki sarukta anopa lan khong kya taure Russia ki Riyadh News Agency na release tawraki ba video amada Wagner ki fighter sing aduna mangtag lab industrial facility tamna sangsilakli masida Russia ki lanmi amna Ukraine ki army bo Bakhmut marak naknaba settlement amada leiriba infrastructure thugai tona Russia na city adu balangkoi channa phona riba adu thingna na phona re Ukraine ki ground force ki commander oiriba Alexander Sisisky su irai numita Bakhmut tamna satkibaga loinana local commander sing unadana front line force ki defense capacity ase matawgaram na hengat hangadage habagi matang da khanari Russia na Bakhmut landa select ngai mamang da city asm yo lising umpudra hena leirame adbhaujiti lising manga rom ta ngaire Russia ki lanmi sina ningtham thagi matamda satharki offensive asida khwadi ki chawba maipakwa na Bakhmut city loksin bangam lagani thajanare hauki basahida Russia ki president Vladimir Putin na Ukraine da chathari balan asida sinana bagi damakta lanmi lak homlum hena khongkat khe Bakhmut city loksin bangam bahai basi Donbas industrial region ki akoibadu loksin hana bakhona bada asoba maipak bangam lagani Bakhmut city asi sol tum amadi Jepson man aina khangnari ba mafam amani Ukraine city asi strategic ki value oide aina phangdokle city asida lantheng na bada masing japla palan mising amadi khosukulai kya amanga ta thokpa adna conflict asigi mai fangna sangsin na bagi lambi ama sem ka dawre Ukraine di Bakhmut city da Russia na landarakli ba asida masing yamlaba lambi kya amasi baga loina na makhoi ki lange khosukulai amadi resource kya mangtak lagane aina panari bane masina maram oraga Russia ki lanbi singi maike dagi mapangal sontharakani haire Wagner ki boss oriba Yevgeny Prigozhin na phangdo ki ba awafam da private military company Wagner unit na Bakhmut city ba question na thamle Ukraine ki president Volodymyr Zelensky da Bakhmut da leiriba makhoi ki lanmi sing kanna bagi dabakta handok hina basum hagna taksin gre Bakhmut da leiba Ukrainian drone unit active ki commander Robert Broadby na social media da thado rakhiba video amada maki unit na lanmi sing withdraw tawna da bakhangan gre haukiba namit chama tarani ki matam asida Bakhmut da leituna lan thengnari National Guard Ukraine ki deputy commander Volodymyr Nazarenko na Ukrainian NP radio da phangtokibada city adu oiriba phibam ase kodong thingai oiba phibam da leire hauji ayuk nongthil amadi numitang naitan city esta khothong na bagi thaudok sing chatare Russia na city adu lokshin adu khona bada makhoi ki maikai da
masing jamlaba lammi kya siriba mudi kosu kulai kya amangata tholiba adu makoina masagi oina khangjade aire aroibeda content sing asiki markuiba pau khara asiba pau damjariba Manipur local YouTube channel asidagi yangberiba punama padaga jari channel asina domda kanarabadi subscribe tawi business subscribe tawi ramoloinana like and share to wasu kawi ko namakpo amakhanna thaga jari